Khoromjari Maya Bunama Maha Shivratri na handaki Pairengi Kunma Pani Pan Manavita Kogi Shivratri Tawgadose. Si Matanga Kogi date 26 Loba, 27 Loba, si Saman Naba Kitang Laydose. I Atopa ID Mayan the Pai the Kamjaga Hajadabani Adabu Kamba Hiba Mayamna Kanas clarify Togadra Kana Kanadu Tortava the Akamba Kitang share Togjaki and a video say I can Tony Mahadeva Sibiba Pamba Kambusing Hena Kaningam Ganiadana High Sumai of the same. Hojiki Shivratri si Kandrinida Hindu Dharma Sigi Matanga Aina Kamba Kitang share Togjange Madudi Hindu Dharma Sida Smarta and a Koba Sisatpama Vaishnavism Koba Vaishnav Dharma Sisatpa Kamboma and Smarta and a Koba Kambus in the Salisidikaino Moisina Lainam Silo Isapmane and a low Vishnu Mahadeva the Durga Ganesh the Sujadeva Amadi Kartik Hariba Tarukse Sina Men or in a Nimba Kambune Aduga Moise equal or in a loba. Aduga Vaishnavism Haiba Kambus in a Kadogeda. Lord Vishnu is the supreme Mahavine. Vishnu na quite in Makokni in a Nimba Kambu. The Akoimanipur na Laugiba Hindu Dharma Gilaning City Kaino Haibada Vaishnavism Haibadugumba Dharma Sinabako. Hariba Vaishnavism Satpa Singchina Tawase Akon Bakon Noma Sondara Agata Weva Smarta Kambusina Shivratri Sumanadum Kunipani Pamade Lokala Kumapani Siptawama Adumaina Anisigi say Adum Dipani time Matanga Su any Sigumba Tawum Kaktabi Smarta Kambuna Han Tower Vaishnavism Nai Puan Bra in a Kale Ado Ain Hibus the Kagumba Soibalan the Argasu was asking Kang Ahimam Adum Chamdo Piro Isukai de Quado ID in a Kenarapa knowledge do Kak Shelter of Jade Shivratri say Maha Shivratri album there Nitya Shivratri album there Masik Shivratri album there Savan Shivratri album there Masi Maha Shivratri is in a Kaidore Pai and the Taure Adoga Nitya Shivratri di kaya nuti na Mahadeva ji pujarakle Smarta Kambudi boy Shiva Bhakti mayam si nuti puja taure aduga Masik Shivratri di tha khudingi oina date amamam lei ko si de handak tha gi si tauba si Shivratri se trying thora dum lei aduma aduga Shravan Shivratri sina hayeng Indian gi sidharak pa thakai aduga Thawangi Pankalak pa thakai do da tawdoin aduna 23 July the taiko handak sai ado Hairi and the Togosipuni Apanaka get a Maha Shivratri and a cow. Maha Shivratri Sigi a quick game Maha Shivratri Pungonse come mind of gay and handak say Sigi Habida February get 26 February 2025 ki Ayuki Pungtara Mathoiga Nipan Chapamatamda Maha Shivratri Kogi Kungamapan Nipan Bagi Pungpam Chip Sang Yabako Sinakarai Baba Palaki Kumapan Nipan Basabada Tang Kuntariat Ki Pung Nipan Gaminat Yankai Marita Bamatam Shivavada Kungamapan Nipan Leb Ada Shivratri se Tauge Highway is the smart Tagimatung in a Taugera Vaishnavism Matung in the Taugera Vaishnavism Matung in the Taugadi Vaishnavism City Lord Vishnu is the supreme Havina Shivratri Puja Sida Magi rule and regulation Haita Reniko Niti Nium Sekatan Katariko Smarta Kangugina Kaidawe Man Noina Madi equal Nihana Ninga Inina Luena Sound Atarakadeni Maduki Tarakosina Kaidogeda Kungamapan ni
पानबगी पुंगम जी हेक सांगप मतमदगी 11:08 AM that 26 February dagi nangje fasting hogdoini ko fasting hourni mai sangba pot chabe adre adagi sangom thakpe ai koigi haira sabe ko khara thom morok chine singba amta season abe adre aduga kaidawda ge da 26 February sigi namisida ne ba koina puja ka toise ada bhagwan Shivasina Pitribida Punkya Tabada Lengdara Kadagi Hedo 26 February gi Numidangi Pung Tarama Thoga Minute Ani Dagina Pung Tarama Thoga Minute Yankai ni Thoi Bhau Manung Sida Kogi Pitribida Mahadevase Lengdara Kadiko Adana Koina Puja di Karam Kamagi Habat Kadagi Haibadagadi Puja si Mahadeva ki snan tawbase mari khak lai ko mari se kari kari na tawgadabno haibado ai mayam na tawge na haraga di tawbiu ko mantra dusu ai mate mate te dum harage adumaina yan han base Mahadeva da akoina snan se tawge haraga di ahing sigi mari rak thong khaido ani ko lairiba Shivratri ki kungama pani pandagi pungam se mari thong khaido ani Mari thona khaido oga kadawni first quarter second third and fourth quarter mari sida tongan tongan makhan gi snan tawne ba snan tawbase yan han ba snan se pung numidang gi pung manga ga minute 35 dagi pung 9 ga minute kun ma thoi bau manung da taw ga da base masidi sangom na sibalinga da sai thadoi ne ba sangom na sibalinga da sai thadoi se Karamai sai thadagi adana haibada yan hamda sibalanga de sing kitang hairani adi mathangda sangom je mantra ga konana haidawni karama haini om hong ishana inamo haidana sangom je hairani adu lorage ganga jol or plain water na haidaba yare ko adu haidara ga dawre kholonarani om Shivratri vratang deva puja japa parayana karomi bibhi baddatang grihan argham maheshwara haidana Kwaramani aduga second praharado koigi anisuba quarter se ngai ne ba maduna pung kya bo no nana 5:15 da hidokradi I21 da first quarter loire then nana I22 dagi muk tayari tawba yare hojiki sidi second sidi kaino sangom afamba na haine ba ka natraga sangom afamba sina snan tawdori bani second quarter sida ko kari haina Ising namung samthokani sangom afambase hairani om hong aghoraya namo aina sangom je hairani ising namung samthokani kholonarani om namah shivaya santaya sarva papa haraya sa Shivratrau dadhana arghang prasiddha umaya saha aina kholonaraga mukharam sina second quarter loire ko third quarter si second quarter si 11:27 PM da loini koigi 26 February gi ko adi matong da third si di 11:27 PM to 27 February gi ahing gi pung ani ga minute kun thraum do AM bhau si third prahar oi hariba third prahar si di kai dok tare gi je sawdol ani gi duna sai thadori ni sibalinga da Sai sama nei same process ni ising chamthokpa gi haiba ising namu chamthomba songadaba mantra di om hong ba madivai namo idana gi haiba matamdu da sonni ising asamba thadokpa lorakanda khulonarerga om dukha daridra sokena dagdhohang Parvati swara Shivratrau dadam argham Makanta prasiddhame edana Mahadevasya khoiramani sida third quarter loire ko ahum suba prahar loire mari suba prahar di ahingi pungani ga minute kunthra hondoi dagi manga ga minute kunthra ga mapan 27 February gi ko si nonga lamdai gi matam se sida bi ka dore fourth quarter aroi bani nang ngasai de tawjarak padugi last puja odori ni Masidadi ka dawre kohi na sibalinga da haidani karihain swalaga chama nai ko ising then kohi muk ising
kai haina khoi do hai do matamda om haum saddu ajjatai namo edana khoi jairani isina thadoni kholwanarani om maya kritana mekani papani hara sankara Shivratro dadamargam umakanta grihanami haidana adeva kharamani adu matungdadi kaidogge haida nang asagi fasting tawraga lakpase break tawraneba pung kya ta matamda 5:39 a.m. 27 February gi 5:39 a.m. to 8:54 a.m. sibaw gi manungda nangi fasting se break tawgadawneba masibu kai kauge da ekoina parana tabu kautwa masi nangna normal saba pato ada saba hogdoi ko sida sukso soidana chahogada ni phol pangyara gadi nangi parana gi matam sida chahogdragadi muhena phata bai do oi ko adana kitang puja si tau bataragadi niyom ji chunna kitang tau ba 50% ama timing salasu akoi gi puja tawnangbagi mawongda timing dang haraga aina ngakpa ngamdragadi akoigi puja gi phone sidi phamradi ngamoi ko puja gi phone si phamgi haragadi ai kathokpa khakki darkar am laiye kathokpa dui matung na isu phangdori ni ko manga sai phone se aduna smart chatpa kanguna yam kanna khoigi chatlamba niyon sineba adu Vaishnavism chapa kanguna su hari basing sia koi Shivratri tawta di sigi process se ahing le aga tawdi loin tawreba ko adu ahing le tawa kangu gi namakta di mang asagi timing se bor timing haibam laike ba Shivratri di the whole night is loina ma khagi afaba timing ne ba numdan chupane adu nabu puja si ba ming Shivratri hai ne ba ko ahing chupa se loi phone phange ba na natragadi Duga puja gi matam da de du hai deba mai bor pungpham hai bam leba kai gi noida khenara kwamna duga puja da di kaidawi mai bor pungpham piri se devi ga mahadeva ga unaba gi timing du neba tare nipan baga mapan baga ni gi sanction narak pagi pungpham do neba ko adugumba sing du kitang di khenare aduna masigi di bor timing hai ba mong ti leite ko Shivratri ki di bor hai bam leite magi timing sidi whole night sidi afaba ngakani ningjaba bhakta dugi aningba pama punama loina phangba ngamni haibasini aduga tawjagadaba ekoina maduda tawgadaba puja na chingba singdudi adu mayam hena khangbire koigi hari khagomana khwaidagi mahadevana pamjabani ganga jol leiba kangudi ganga jol duga hai khago mana duna ganga jol khakal lupa ga mahadeva gi kothakta happy ba khwaidagi best oi ada mantra sonba ngamjadabana chingba mayam gidamakta su thodokpa yam kana chingningai di oide om namah shivaya na num kharambiu aduga timing sigi sida haibagi posini khoi da kitang chamam na bangkak leise adu chamam na badoina kitang clarify ma tawning nani aina hajari se madadi smart ta chatpa haibam lei adu Vaishnavism chatpa haibam lei Vaishnavism chatpa kangbu di sunrise matam da palakpa thaban da lauraga adu mai tawdan puja kalakpasi khogi lebakta chanarak praidna khali aina taja hobada karigumba aina hari basida lan lamba leiram bachu yai leiramaga di dumak aingonda natragasu adomna video ma sema thagattirasu yai aduga mayamna tawtabda isu aya khangda si sia oin tawreko natragadi mayam do su dum chamam nan leidoni bor na tabra mahadeva si kamai tawbunu aidana adumai dum leirani na isima clarify tawre adana mayam se smarta and Vaishnavism gi khena basi khambiro tawda bulai puja di smart to egera Vaishnavism egera loina ma puja se pangthokpa yai tawda bu hariba puja gi niyom sigi chomna tawge haragana 26 ki pungham do da
ꯄꯨꯖꯥꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯡꯗꯨꯗ ꯇꯧꯕꯤꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ 27 ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ 27ꯁꯦ ꯁꯨꯔꯖ ꯎꯗय ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ 19 ꯄꯥꯜꯂꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤ ꯅꯠꯇꯕꯈꯩꯗꯤ ꯑꯍꯤꯡꯗ ꯁꯤꯔꯒꯁꯨ ꯁꯤꯕ ꯅꯨꯃꯤꯠꯇ 19 ꯄꯥꯟꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯎꯁꯣꯞ ꯀꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯤ ꯊꯥꯁꯤꯒꯤ ꯆꯪꯉꯦꯅ ꯊꯥꯁꯤꯒꯤ ꯄꯨꯡꯐꯝ ꯂꯧꯔꯣꯏꯀꯣ ꯁꯤꯃꯈꯛ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯅꯃ ꯁꯤꯚꯥꯏꯁꯤ ꯁꯣꯜꯂꯒ ꯍꯟꯗꯛꯀꯤ ꯃꯍꯥ ꯁꯤꯚꯔꯥꯇ꯭ꯔꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯁꯤꯚꯔꯥꯇ꯭ꯔꯤ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯑꯌꯦꯠ ꯑꯄꯟ ꯌꯥꯈꯥꯏ ꯊꯦꯡꯅꯕ ꯄꯨꯝꯅꯃꯛꯁꯨ ꯀꯣꯛꯄꯤꯔꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯌꯣꯝ ꯇꯁꯠ